Online Manipur gi nungthil gi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau them Noubagi Matam Helle illegal migrant chin Kuki jo narco terrorist na Manipur gi apun masaktam thugaina balandarli ba siloi kham naida balan oibadagi ngasi tha tara taruk mapung fare Kuki terrorist na sathari balan asi makhoi gi aning bapam basing drug lalon ba popi thaba amadi anauba khulsing sengapa thingbadagi penda badagi tholakpa irangni makhoina miyoiba khunai gi mayokta chathari ba thabak sing adu aranbani tawfam thokte haina wakhal daraklaba matongda tokchakhini haina lobadagi miyamna thoina lumna longna khide adubu hojikti lalna se Manipur gi apun masaktam thugairaga makhoi gi oiba leibak jalengam semgani amuk hai amuk union territory amukna separate administration hai bana chingba palefam khangdaba thawongda furup asigi Yelomi mitay singi mathakta paktak na miha genocide chatharagli ba sigi matangda central government amadi state lengana ka henba amadi lamhen tuhenba illegal migrant Kuki terrorist singa wari sanaraga warishin purakani hariba si Matam Helle terrorist sing asina afawa fattaba makhagi lan khusuk khulai shijinaduna genocide chathabadagi hendoktuna leiba amagi marakta chathaba lan gi mawongda drone sijinaduna nongthakdagi bomb thadaduna micham miyam hapagi thabak chatharagli ba state ki law and order khaktada signaba Though not trade, Thawong national security the town of Singnabagi Machani, Fiba Masi Yoraba Fawada, India government and state government, Them now do not worry Sanaraga worries in Purakani, Hadna Hongrai Niktuna Labagi Matam Natre, Ladi Lana Pakumpi Matautai, Apamakagi Langi Kulai, Amadi drone, the bomb Tadaduna genocide, Taragliba, Siga worries Sanaraga worries in Purakani, Hyderabasi, Karama Fibam the Purakadori Bano, Makogi demand Pira Yanaba Purakadori Bra, Hybadumiam, the Kangan Pam Toi. Foreigner Kuki terrorist na drone attack sa tharakiba sige makhata ba attack da faba asan ba makhagi missile mapangal kan ba bomb amadi chemical warfare fawbo sa thadna genocide tharak pa yabagi chingna ba leitaba na te maram di terrorist asi apun bagi saktam thugaina ba miram dagi changlak pa oibana makhoigi mafamda lamdam asigi miyam bunungsi ba pokte makhoigi aning ba masung apam basing phangna ba honna duna makhal makha kayagi crime sing chatha ba haibasi makhoigi tawfam thokpa tangai fadraba mathongni haina lawba hauna sani terrorist singi Mafam da law laiti, Makoigi Lodi, Miam Gilan Tum Yakai to Guiduna, Mangantan, Bama di Mio Bigi Hawaii Manganbana. Makoigi Matho Oibadagi, Malengile boxing na terrorism gi Mayok Talib Libani war crimes at Hariba terroristing Faragar trials at Haduna, execute Taubagi Todok. Kaya laikre adubu Kuki terrorist na laibak tugaina ba war crimes sa thariba sige at matangda at chumba wild sa thabina ba laita badagi loikham nai da balangi awaba miyam na mayok nari laiba asigi mayai lamda lengaklon gi chukli pare ba luching masing na state ki lengaklon amadi mitei miyam da yengliba amasung khaliba wakhal karino langi maichak nang liba state asi laiba asigi miyam oina lawba ngamdrabara haiba wahang layakliba asigi paukum kana napi ka dawribage furupunung sizaba athauba mapari mamom loising na apun bagi saktam da singnarliba terrorist ngi lan ngak pagi thaudang lawriba singbu lengang na bipting ohenaba tharang lokhatpa amadi faraga kaisum sangda war prisoner oina thambagi thabak chatharakiba asina lamdam asigi apun wasaktam ngakpa ngamdabagi fibam ama oirakliba asi laibak thibani illegal migrant terrorist sing lengang na laksin na ba hotna basu laitaba aduga maraibak nungsiba apun bagi saktam ngakliba thauba singbu law and order thugai bani haibagi maral pisin bagi thawong chathaba aduga landarakliba singbuna yoktuna crime sing chathan batar badi madu apun bagi saktam thugai na ba landarakliba Kuki terrorist singi demand da sogot pagumbani apun bagi saktam kai ba yaroi haibagi kholauda lan ngakpagi thodang loriba miyam na lantheng na bagi free lorok pathoklabadi madudagi tholakpa falgi thodang India amasung Manipur lenga na lofam thoi makha tarakpa of the city editorial kalam dagi lakhocherake lan loishin badi lenga ki mathau na tabra Manipur da me hum dagi hauduna Kuki militant amadi maitai ani gilana sing asi fawale pa leitena chathari asuk kuina thatara tarung mapung farakla balana se kaidangai loigadagi haiba ngamnadri haujik soknari banakal ani gilana se maitai dilan pamde mitai hanagum nungsi chanana leminaba pambani adubu kadom dagi angi wangmada changlakpa Kuki militant sing na micham Mitay miyam da onsina nong may bomb kapsina na nandarakpa amadi mitay yum kaya may thadorokpa kaya asidagi may take sing naso madung akto na bagidamang nakal ani nong may kam na bagi thaudok tholi ba thaudo asida mitay gi khul ngakpa miyoy kaya sire Kuki gi sumiyoy kaya ama siribani matang sida haining liba wafam di ngasi Kuki militants na taliba dabi asi lengakta tangadabani madu su center lengakta oifam thoi makhoi na taliba dabi tongan ba administration asi Manipur miyam na su yaroi amadi Manipur lengak na Yafam Tokte, Manipur Lengang na so Hojik Sutongan ba administration di Supipi Roy Haribani, Pumna Asigi Matakta Yamna Luribadi, Hojik Lan Horiba Kuki militant sing asi, Sultana Ribani, Asiguma Sultana Ribalup, Asina Micha Miam the Lan Hoduna drone the Gaff of a Makal Bom Amadi, no Mana Chingba season Duna Chatariba Tawangasi and Diwang Madani Hibasi Pumna Magna Kanga Ribawa from Ni. Hojik Chatari Balana si Manipur Lengana Center Lengana Togadaba Matau Oibana Manipur Lengana Manipur Miam Gidama Kalagam Amadi Manipur Bungak Seli Banina Pumna Mang Manipur Lenga Ki Matauni Manipur Lengana Center da Hojik Toli be Irang Asiloishin ba Ngamdrabadi Ekoi Manipur Lenga
ꯉꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯗꯇ ꯁꯦꯟꯇꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ